Liangmai Naga lupsingda Cotuna warning taurakli. Kul anigi marakta ngamkhaigi matangda khungi jipsingna wari sanaraga waroshin purakpa yaba thabakta wathok chaukthoktuna ka henba thabak thoramsing pangthokliba asigi matangda karigumba pamdaba thaudoksing tholakpa yarabadi maduda tholakpa aphapata khudingmak Liangmai Naga organization singna daitya pugadabani haina Committee on Tribal Unity Cotuna phungdorakli. Cotuna thadorakpa cherol amada Manipurda thokliba irang asida neutral oina leiriba proof singna neutral oina leibagi thodang adu lawduna adumak leibiyo Manipurda leiriba Liangmai Naga proof ki mahut siliba lupsingna aranba wafam sing sandoktuna proof anigi marakta hena nungaitaba thodoksin tholakpa asigidamak yamna laibak thibani haina paladuna aranba wafam sing social media da sandoktuna miyamda samamnaba thodoksin thoanba asimak miyamna laibak thibani thodoksin asina proof anigi marakta nungaitaba thodoksin tholakpa yabagi oithokpa lei haiba wafam thamlakli Lailol amadi konsakul anigi marakta lairiba ngamkhaigi chayetnaba asi kul anigi oina lairiba sipsingna wari sanaraga adumak waroshin purakpa yaba thabak ni haina paladuna wari sanaraba waroshin purakpa yaba thabak asida irang hena chauthoknaba amadi hena nungaitaba thodoksin thoknaba sinba yaningde haiba wafam thamlakli panba yabadi tha asigi tareta konsakulda masagi maramdamda masagi yum sanaba yumpham thonduna leibi naga nupi ama kukina purakiba mobile phone thugarakiba amadi moles phawa toraki haiba wafam leiribani thakdok adubu yaningdaba phongdoktuna kangpokpi amadi Sampur Paunaba, Makan Kul Pauduna Ladybot Lambi, Liangmai Purupna Thingbagi Kongjang Hojik Junction Duna Ladybani.